मरुओइबा पाउ पिजरी इंडियाना निंग तंबा लेबाक अमा ओइबदा मणिपुर मियामना लौखिबा थौदांग सिंग खंगहन्नबा मीडियाना अचौबा थौदांग लौहन्निंगी हाइना गवर्नर डॉक्टर नाजमा हेपतुल्लाना हाइख्रे JN Institute of Dental Sciences the BDS के second year course चटलिबा academic session असिदगी मखा तमहंदनबा Dental Council of India ना मरी लेनबा सिंगदा खंगहनख्रे हाइरी अमदी थांगमैबन चेराव चिंगदा लैबा थौबा सिंगी निंगसिंग खुबमदा मियामना हाइकत लेकत तमदुना लिसिंग अमगा चमापन मरीफु निथोय की अप्रैल की तांग 19 दा लैखिद्रबा थौबा सिंगबु निंगसिंगख्रे खुरमजरी मिदेंग ताबिरिबा सिंगबु तराम लोकसरी पाव संदोकना पिजरी इंडियाना निंग तंबा लेबाक अमा ओइबदा मणिपुर मियामना लौखिबा थौदांग सिंग लेबाक असिगी मियामना खंगनद्रिबा असि खंगहन्नबा मीडियाना अचौबा थौदांग लौहन्निंगी हाइना गवर्नर डॉक्टर नाजमा हेपतुल्लाना ngasi इंडिया की स्टेट सिंगदगी लाकपा एक्स सर्विसमैन सिंगी मिहुत सिंग राजभवन दा ओकपगी थोरमदा फोंदोखरे मणिपुर के एक्स सर्विसमैन सिंग याउना अपुनबा डेलीगेट मरीफुबु गवर्नर की दरबार हॉल दा हराव तयामना ओखे हयेंग नेताजी सुभाष चंद्र बोस की ग्रांड नेफ्यू चंद्र कुमार बोस अमसुंग इमुंग मनुंगा लोइनना INA complex दा इंडिया निंग तंबगी अहानबा फ्लैग चिंखतखिबा मफमदा चत्तुना इकाई खुमनबा उटपगी थोरम अमसु पांगथोकदौरी गवर्नर डॉक्टर नाजमा हेपतुल्लाना मखाताना हाइखिबदा मणिपुरदा निंगथौ पालिंगै मतमदगी मरैबाक ngaknanaba मथौना लैना थवाई कत्तुना मरैबाकी निंग तंबा ngakतुना लाखै मणिपुर से ब्रिटिश की नोंमैगी मायोक्ता थांग पाइदुना लान थेंगनरखिबा मथौना लैबा लमदम अमनी लाइबक थीबदी मणिपुर अमसुंग अवांग नोंपोक लमदम असि मियामना इंडियाना इंडिपेंडेंस फंगनबा चंगसिनखिबा खोंजोंग अमदी सेकेंड वर्ल्ड वार दा लौखिबा थौदांग सिंग इंडिया पुंबना खंगद्रिबा असि खंगहनबा मथौ ताई मसिदा मीडिया की चावरबा थौदांग लै हाइखि Tomorrow is another historic day for Manipur because at Morang, Subhash Chandra Bose Indian National Army hoisted the Indian flag, Tiranga, and we'll be going over there to pay our respect and our tributes. And it will be appropriate that there should be more knowledge about these historical events in the rest of the country, and the contribution paid by the people of Manipur should be known by the rest of the people in the country. Well, I can admit that I had not known about this history of Manipur people and their sacrifices if I was not sent here as a governor. So my request from the media is to make these historical facts known to the rest of the country. JN Institute of Dental Sciences दा BDS के second year course चटलिबा academic session असिदगी मखा तमहंदनबा Dental Council ना Ministry of Health and Family Welfare Government of India के secretary दा खंगनख्रे हाइरी ISTV News ना फंगबा पाउगी मतुंग इन्ना Dental Council of India के अखनबा टीम अमना लिसिंग 13 की नवंबर की तांग मपनदगिना तरा फाउबा जेनिम्स कॉम्प्लेक्स दा लेरिबा JN Institute of Dental Sciences दा चिजिनबा लाखिबा अदुगी रिपोर्ट मतुंग इन्ना Department of Conservative Dentistry दा Professor Watpa Oral Pathology Department da Associate Professor Watpa Teaching Faculty da Associate Professor Kun Laigadabada Taret Watpa Infrastructure Sing Lainana ba crore Yankai gi senfam Mangjongna Lokraga Dental Chair Yankai Laigadabada Mapan Khakta Laiba Tonganba Library Laitaba Conservative Dentistry and Endodontist Equipment Laifam Thokpa Sing Madugi Mahuta Hauzik Lairiba Sina Substandard Oiba Madi Masing Sudaba Chemical Laboratory Amasung Oral Pathology and Oral Microbiology Unit Singda Matik Saba Potlam Lairam Dabana Chingba Kaya Asina Makhatana BDS ke second year ki course Makhatam Handanaba Dental Council of India na Ministry da Khangan Khibani Hairi Dental Teaching Staff Sing Inspection Manungda Dental Surgeon Yauna Authority da report pidana absent oiramba thengna ki hairi inspection report astiga mari leinana college authority da reply ama piraknaba लिसिंग अनिगा तरा ट्रेड की दिसंबर की तांग तरुकता डेंटल काउंसिल ऑफ इंडिया ना अई बथादुना खंगन बल लेख्रबसु हाउसिंग फावर रिपोर्ट पिरक तबना मरम ओइदुना डेंटल काउंसिल ना ममांग चही की दिसंबर की तांग कुन मापंदा मिनिस्ट्री दा खंगन खिबनी हाइरी स्टेट की सीट निफुनिथोय अमसुंग सेंटर की सीट निपान पुन्ना सीट यांखै लैरिबा JN इंस्टीट्यूट ऑफ डेंटल साइंसेस की कोर्स तंबदा चाउना अकाइबा पिरकदौरी
Lising amaga chamapan marifuni thoigi April gi tang tara humdoida kodom pokpi amadi tekcham da thokhiba khuthokna bagi thodokta security personnel na PLA gi mioi mapan hat khiba numit asibu chahi khuding gi ningsing duna thangweban cherau chingda leiba thoba singi ningsing khubamda haikat lekat tambagi thoram asi ngasi pangthokre ngasi ayuktagi hauna mioi kayana athoba singi khubamda haikat lekat tamnakhi leikhidrabagi imung manung amadi mari mata kaya su laktuna haikat lekat tamba sida saruk yakhe security force na pamdaba thodok thoktana ba akan mamongda chekshin thorang lokhathe cherau chingda haikat lekat lakliba singi damakta cherau sing makha da free medical camp amasu pangthokhe leikhidraba singi maraktage imung manungi mioi amana English amaga chamapan marifuni toigi kodom pokpi gi thodokta leikhidraba mioi mapan gi maming lauraga iramdam asigi damak thawaina pontha pi khraba athoba singi maphamda ikai khumnaba utpani haikhi IT to kodom pokpi lan phamda leikhidraba adugumba athauba jingdugi maphamda ikoina kasaba ikoigi kenoni sardanjalli haigadra ikoigi mukhugi sahi khudingi pangthokpa adugumba thauramdane lakpiriba ikoigi mai beli chilinje dagi maruma pang phai khibik chingi maphamda khoina tawmal khangba uchari Manipur High Court ta Honorable Manipur High Court ta ikoi daga sajaraga ikoina sigi haiba tharonje pangthok chabne Manipur High Court na jo ayaba pibiduna ngasigi tharamasi mapung phana pangthoi mateng pangpira khuding mak loinana masai akhoi senja chongjarba sida pasagi sagi mateng pangpira khuding makki mafamda so tobimal khangbo uchari Amaromda Jiribam gi Chingdong Laikai da Leiba Cherau Chingdasu Laikhidraba Thoba Singi Maphamda Ikai Khumnaba Utpa Oina Miyam na Leishu Katnakre All Jiribam Maira Paibi gi President S Susila Devi na Fongdorakpada Jiribam da Leiriba Miyam nasu Imphal gi Cherau Chingdak Chattuna Laikatpa Pamba adu Chatpa Ngamdabadagi Mafam adu da Makhoi gi Oina Laikatpa gi Thoram adu Pangthokpani haikhi Laikhidraba Chaisu Singi Hai Laikatpasi Khoi Kot gi Ayaba Pinaraba sida khoi Jiribamgi oina lamlapna chatpa ngamdabanina Jiribamdasu khoina mafam sida hairiba Chingdong Laikai Cherau Sing sida khoina hai laikatpagi matamse khoina laujari Paugi Marathatna Atenba Break Matang Luxury Kaidowina kanano kaigino kaidobiyo masi pumna Noi lebede gari ahan maga tong mangam drone hura laga tong ne khaliba namai doi kai dro senbun puthoga leibedi ngamdra senbun puthokna leiba ngamdrasu Imphal Finance salo ai ju ahan ba lei ngamdra Imphal Finance tege loan oine lori Imphal Finance na longbu manung de gari loan lobu yabni tong chaba pizeri adom na pam makal gari kudingma lobu be yabni Hakchangi labor solakpadagi producing attaba hakchang choktarba tumba chaba yaraktaba khong hama nungairaktaba singidabak amatta nairaba upaidi Jolip Syrup amasu Jolip capsule with changin sinabio Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolwal Moirang Lerak Machil, Bus Parking Info. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu March thagi GSTR 3B return file tawbagi aroiba numiti lakliba April gi tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Khanganjariba Department of Taxes Government of Manipur Ogo Quick zone gidi Tatis College di Mamal suma phang kuding cham mane yo suma ngaro pista salabnina adu suma takta superlink footing gi offer mayam piri sidi tas electric rang no sin bagum na yoti sin ya dudi sana gi mohut yang na sin ba ya Wangkai Ningtem Puri Mapala Laiba Career Nurture Center da Lakni April gi tang tara truk tagi Class 9 amasung 10 CBSE gi Science and Maths amadi Class 11 amasung 12 ki CBSE and COSEM gi Physics, Chemistry, Maths and Biology ki Foundation course hausergani Class ki timing 5 PM to 8 PM Contact 940-2241-800 or 977-44-25921 Amukahana taram nokcheri makhataba pao
Imphal West District ki manung sanba Kaisamthong Kendragi Haubam Mara Konsam Lekai da Pokpadagi Mimanaraktraba Chahi Kuntarukrom Suraba Laishram Amarjit Hauzik Fauba Manipur Sarkar amadi mari lainaba Department ki Maikaidagi Mateng Amata Fangdana Wana Hingli Hiram Asida Report Ama Pokpadagi Swinaraklaba Amarjit plus 5 Power 1 Tamduna Eva Pabadi Ngami Cover Nintina Pabangami Adubo Marol Tokte Wangang Tupangamde Makuna Chabangamde Sahi Kuntaruk Surba Machanapa Amarjit Pu Chawna Bujolakpada Mama Santina Asukimati Wana Lelaki Amarjit Mapa Kon Taiduna Nomogi Afang Bakarana Yum Puri Nomogi Fang Pasan Maduna Afangba Cheng Chak Wan Nuna Nasi Pauba Imung Puduna Lakli Amoromda ngasi phawda sarkar gi site gi mating amata phangba leite hena phangdoraki macha gi film ji uraga Amarjit ki mama Santi awawa kongai kyana fik thanki leite laina na maram oiraga piklingi matamda nambul turel sing charku matamda macha asi turel thadaduna hat khrisira phai phawa khanki ai isa se sing ham da ina hatok siran khalle ko hu bizaraga ma sinung dang na ai kola kola gang kapi ma na ai si gi na ta ibani pula simina ga si sar sunang di hogan nu ha yam hai bugo mayam na ma tawbige ni yam lai photo pi wa de adui ka pi kholu ha de tawrani aduga ma ta pawi phawde kamai tawre hare yani hare na mudur ji sing chawri ai isa ji puthoga ai hala chimo khali bugo ma Amarjit ki mapa Dhananjoyna Social Welfare Department ta chattuna macha gi damakta khajit to oirbasu mating pibinaba haijarabu matamda maki machanupa asi sokbagi jang chada marfu yogde chadra humdram nga khaktini haiduna kai mating amata leite phongoraki magi si social welfare da IT person natrati kayuma mating ta phangde ana hai hana ti moji 60% har mane ara kona IT person onre ana hai dagi khoina Are to the IT person or the 75% Danina, Isaji Sige Sigerasano, no Pibidram in a quite a pile. And I do the cannot do the Whenever minister or emergency to say, Sinata Tagi, Mahama the Sham Pyramid, and the Shama city, I know people in Barama, Conate, and I say Chani the Tam, Mana Karakan the Pipani, Kara the Piti. I don't like Shoyum Sagimatam Dana, say him and the polishing of a pea. Amarjit ki mapa Dhananjoy gi apambadi macha asigi damakta Manipur Sarkar gi site tagi natraga maili na bagising gi maikai dagi ayumba khara dawrebsu mateng pangbiu haibasini asai puri khara tur ga nu gi apang bisa duna saba ko natraga nanum chara henba upai di leitaba adi khara yam la pun mitna sing khara yam ne wan ba laktan mitna to layeng ba bo su sangasu akoi di pesa puthong ngai letan layeng ngai pesa su pai je de to Manipur Sarkar gi site ko nai je ga ma Mateng Kragati Pambiu, Yam Dama. Amarjitna, ISTV news team da Pundor Wafumasi, Man Iraqi Wahalsi, Sakarna, Na Taba, Wangang Mangam Daba Kudimak, Lupa Lak Daru, Bibinena, Karbar da Yauki Havasini. Housing River Sakarasna, Amarjit Asi, disabled 75% of the Haiduna, Maki Karimata Mateng Pango Doribra. Dum Asimak Waraga, Maki Punsigi Arabicupa, Lehen Doribra. Here Masidani, Marilyn Never Concerned Department, Aduga Manipur Sarkana, Miang Chang Madaka Ribasi. Masiki Sarkar Ashina, Soina Ribuxing the Mukta, Aduga, Sotara Basing the Mukta, Tuan Mating Mankia, Piri, Adu Amarjit Kidi Yaudabra, Haiba from Sini. Video journalist Aboyolina, Jitning Womba, ISTV News, Hawamara, Kangjam Nika. District Hospital Senapatina Senapati District Students Association ga Swasta Pakhwara gi Manungsana Senapati Town da Luna na Thamnanaba Drive ki Manungsana Senapati District Headquarter da Khongsat Amasat Kre Khongsat adu Senapati gi TNK ground da gi DC Athe Muibhana lamthakhi Moirang Subdivision ki Sub Deputy Collector Moirangi Makhada Laiba Settlement Officer Subdivision Asigi Marifudra Mathoi Kwakta Circle ki Manungsan Laiba Tera Khongsang Bidagi Irom Zatra Kauba Mioi Amana Mahaki Manau Nupagi Macha Irom Oken Kauba
Mioi asigi mingda lam point mari pinanaba tongbram ibobina ming onsinnaba chatpada circle asigi mandal oibani haiba Mohammad Hassan Kauba mioi amana lupa lising mari pidrabadi ming onthokpa ngamloi hairi haina ibobina ngarang phongdokiba wafam adu aranbani haina Mohammad Hassan na sengdorakre mahakna makhata na phongdorakpada register tawbagi lupa lising amma subna manga stam lobagi lupa lising ahum punna lupa lising mari romdi changani haikibani masi office ki oina lezaraba rule amadi regulation gi matung ina haikibani ibobina senfam adu yamali kari gi lawgadoribanu haiba akan bawafam hairakpadagi nakal anida wahai khara hena ngangna khibade lai mangonda sirak liba maral adudi yaningde department ki official singna achumba thidokpi haina Mohammad Hassan na makhata na phongdorakli mana mathak nangbo bisar usite khosite ama hari potu madaina hai ki belaite ma khabar da hap kani hai ana resar taw mutamda resar taw hai bini adugi da mukta na dum sawraga tina hap ke di habo haina ayadum sawnar minum hai ki aduga officer sing mathak thongba aduda ta u kholo hai be pot kenda man ta ki hai bu har malaite aina ta o haina hai bu leisite na ingonda sire maral si gi matang ta aina hai janim di और मसीगी अचुमरान थिदोइबा अदि गवर्नमेंट गी गानोसिन अचुमरान थिदोपियो करिगुमै इरा लेरमगदि अदुम इंगोंदाइगे एक्शन लौबे का सुकाइदे अदवा तसेन अचुमरान दि सेन थिदोहनिंगी ngarang numit yung bamatung pung tara ni thoirom taba matamda khongjom papal primary school maya da chahi 58 rom surabi nupi ama leirambadagi hauzik wangbal da leiba IRDEO gi hom da thamli nupi asi maitai lon fazana ngangi wakhal gi leina na naba oiramgadra haibagi chingnaba lei hairi wa hangbada mari makhong samnada ba wafam phongdo I hairi imung manung gi mioi singna nupi asi wangbal da leiba IRDEO gi hom dagi lobiba yagani hairi loisilakpada maru oiba pau amuka na pizari Indiana ning tambal leibak ama oibada Manipur miyam na laukiba thodang sing khanghanaba mediana ajoba thodang lohaningi haina Governor Dr. Nasma Heptilan haikre JN Institute of Dental Sciences ta BDS ke second year course chatliba academic session asidagi makha tamhandanaba Dental Council of India na mari leinaba singda khanghankhre hairi amadi Thangwaiban Cherau Chingda Leiba Thauba Singi Ningsing Kubamda Miyam na Hikat Leikat Tamduna Lising Amaga Chamapan Marifuni Thoigi April gi tang Tara Humdoida Leikidraba Thauba Singu Ningsing Kre Bideng Tabiriba Singbu Amuka na Kurumzari